ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯈꯣꯡꯁꯦꯛꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ MK ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯃꯤꯡꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯈꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯃꯁꯛꯇ ꯃꯇꯧꯗ ꯃꯔꯜꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯁꯨ ꯃꯊꯃꯣꯏ ꯆꯦꯠꯇꯕ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯃꯥꯅꯕꯨ ꯄꯥꯝꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯑꯃꯗꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯄꯥꯔꯤꯍꯟꯕ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯨ 3 ꯁꯨꯔꯝꯃꯤ꯫ ꯇꯥꯂꯣꯏꯁꯤꯡꯗꯨꯒꯤ ꯃꯤꯡꯂꯦꯟꯗꯤ ꯁꯅꯔꯦꯝꯕꯤ, ꯂꯩꯃꯍꯟ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯄꯥꯔꯤꯍꯟꯕꯒꯤ ꯇꯥꯂꯣꯏ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯈꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯅ 3ꯁꯨꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯊꯕꯥꯇꯣꯟꯕꯨ ꯂꯧꯁꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯊꯕꯥꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯕꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯑꯩꯒꯤ ꯄꯥꯔꯤ ꯅꯠꯇ꯭ꯔꯒ ꯏꯃꯣꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯆꯟꯕꯅꯤꯗ꯫ ꯅꯆꯦ ꯑꯅꯤꯅ ꯑꯩꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯅꯤꯒꯨꯝ ꯑꯩꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯅꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯄꯤꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯁꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯔꯥꯎꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯅꯅꯤꯡ ꯇꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯜꯂꯨꯗꯧ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯅ ꯄꯤꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃꯔꯦꯟ ꯃꯤꯡꯊꯣꯟ ꯄꯤꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯍꯟꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯒꯤ ꯇꯥꯂꯣꯏ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯔꯦ, ꯊꯧꯁꯥꯕꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯊꯕꯥꯇꯣꯟ ꯊꯥ ꯂꯦꯞꯇꯨꯅ ꯀꯣꯅꯨꯡꯁꯤꯗ ꯄꯥꯔꯤ ꯑꯃ ꯅꯤꯡꯊꯧꯗ ꯈꯨꯗꯣꯜ ꯇꯝꯂꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯌꯣꯛꯅꯕ ꯑꯃꯥꯏꯕꯤꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯝꯗꯧꯔꯦ ꯏꯃꯥ ꯑꯃꯥꯏꯕꯤ? ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ? ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯁꯨ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯈꯧꯔꯥꯡꯕ ꯃꯇꯧ ꯀꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯔꯤ ꯑꯃ ꯂꯥꯛꯂꯦꯗꯣ꯫ ꯀꯣꯅꯨꯡꯁꯤꯗ ꯆꯗꯥ ꯅꯧꯗꯥ ꯊꯝꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯗꯣ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯑꯃꯥꯏꯕꯤ? ꯑꯩꯒꯤ ꯄꯥꯔꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕ? ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯦ ꯉꯁꯤꯗꯤ꯫ ꯁꯦ, ꯂꯧꯁꯤꯜꯂꯨ, ꯏꯃꯥꯒꯤ ꯁꯅꯥ ꯈꯧꯖꯥꯎꯅꯤ, ꯏꯃꯥꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯔꯤ ꯂꯥꯛꯂꯔꯦ꯫ ꯑꯩꯒꯤ ꯆꯗꯥ ꯅꯧꯗꯥ ꯃꯨꯠꯂꯔꯣꯏ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯄꯤꯛꯂꯤꯕ ꯄꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯄꯥꯔꯤ, ꯅꯪꯒꯤ ꯀꯣꯂꯣꯏꯗꯤ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯅꯅꯤꯡꯇꯝꯅ ꯄꯥꯜꯍꯟꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯝꯕꯤ ꯊꯕꯥꯇꯣꯟ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫
ꯁꯣꯝꯗꯅ ꯊꯕꯥꯇꯣꯟꯒꯤ ꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗ ꯂꯩꯃꯔꯦꯟꯕꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯍꯔꯥꯎꯕ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯄꯥꯏꯈꯣꯝꯕ, ꯃꯁꯛꯇ ꯃꯇꯧꯗ ꯃꯒꯨꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯊꯧꯅꯥ ꯂꯩꯕ ꯑꯉꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯝꯆꯠ ꯕꯦꯕꯥꯔꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯥꯟꯅꯔꯕꯁꯨ ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯏꯖꯠ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯕꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯔꯥꯟꯕ ꯌꯥꯗꯕ, ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ, ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯁꯥꯗꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯔꯝꯗꯦ꯫ ꯆꯍꯤꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯏꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 24 ꯃꯄꯨꯡ ꯐꯥꯔꯦꯗꯣ ꯂꯩꯃꯔꯦꯟ ꯃꯃꯥ ꯑꯅꯤꯕꯨꯁꯨ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ꯫ ꯃꯃꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯀꯧꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ "ꯄꯂꯦꯝ, ꯅꯆꯥꯒ ꯆꯥꯛ ꯆꯥꯎꯔꯁꯤ꯫ ꯀꯩꯗꯧꯔꯦ ꯄꯂꯦꯝ ꯑꯅꯤꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ? ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ?" ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯇꯥꯕꯗ ꯂꯩꯃꯔꯦꯟꯕꯤ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃꯗꯨ ꯀꯞꯂꯦ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ "ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯒꯦ ꯏꯆꯥꯕꯨ? ꯏꯆꯥꯗꯤ ꯀꯣꯅꯨꯡꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯏꯃꯥ ꯍꯣꯏꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯅꯃꯥ ꯂꯩꯃꯔꯦꯟꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ." ꯃꯃꯥ ꯑꯅꯤꯗꯨꯒꯤ ꯅꯤꯡꯉꯝꯗꯅ ꯍꯥꯏꯗꯣꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯄꯂꯦꯝ ꯑꯅꯤꯕꯨꯁꯨ ꯅꯆꯥꯅ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ꯫ ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯒꯅꯤ? ꯀꯅꯥ ꯑꯃꯠꯇꯅ ꯄꯂꯦꯝ ꯑꯅꯤꯕꯨ ꯁꯣꯛꯄ ꯃꯇꯤꯛ ꯅꯠꯇꯦ꯫ ꯂꯥꯛꯑꯣ ꯄꯂꯦꯝ, ꯅꯆꯥꯒ ꯇꯔꯥ ꯆꯥꯛꯂꯦꯟ ꯆꯥꯔꯨꯔꯁꯤ." ꯄꯦꯟꯖꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯍꯥꯏꯗꯣꯔꯛꯏꯕ ꯋꯥꯗꯨꯗ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯧꯔꯕꯗ ꯄꯥꯏꯈꯣꯝꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯄꯟꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯗꯤ?" ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕ ꯃꯆꯥꯕꯨ ꯎꯔꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯆꯥꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ, ꯅꯄꯥꯡꯒꯜꯁꯨ ꯀꯜꯂꯦ꯫ ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯑꯁꯤ ꯏꯆꯥꯗ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯜꯂꯒꯦ꯫ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯂꯩꯃꯔꯦꯟꯕꯤ ꯊꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯄꯥꯜꯂꯨꯗ." ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯄꯟꯊꯧ ꯑꯄꯣꯛꯄ." ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕꯅ ꯃꯥꯒꯤ ꯐꯝꯕꯥꯜꯕꯨ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯏꯈꯣꯝꯕꯗ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯑꯍꯨꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯃꯔꯦꯟ ꯑꯅꯤꯒꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕ ꯎꯔꯒ ꯄꯣꯛꯆꯕꯤ ꯃꯃꯥ ꯊꯕꯥꯇꯣꯟꯗꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥ ꯅꯤꯡꯊꯧꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪꯅ ꯅꯃꯥ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯪꯕꯗꯤ ꯀꯔꯤ ꯐꯠꯇꯕ ꯊꯧꯁꯤꯟ ꯏꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯁꯨꯝꯍꯠꯂꯤꯕꯅꯣ? ꯏꯆꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯏꯃꯥꯅ ꯄꯥꯝꯗꯦ, ꯅꯄꯥ ꯅꯤꯡꯊꯧꯅ ꯈꯪꯂꯕꯁꯨ ꯁꯥꯎꯒꯅꯤ." ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯥꯗ ꯁꯥꯎꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯄꯂꯦꯝ, ꯀꯔꯤ ꯋꯥꯅꯣ ꯄꯂꯦꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯂꯩꯃꯔꯦꯟꯕꯤ ꯑꯅꯤ ꯑꯁꯦ ꯑꯩꯒꯤꯁꯨ ꯄꯂꯦꯝꯅꯤ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯄꯟꯊꯧꯅ ꯂꯧꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯄꯂꯦꯝꯒ ꯄꯟꯊꯧꯒꯅ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯕꯨ ꯑꯗꯨꯛ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯄꯟꯊꯧꯒꯤ ꯇꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯕ ꯄꯂꯦꯝꯅꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯄꯣꯛꯄꯤ ꯑꯩꯒꯤ ꯄꯂꯦꯝ ꯁꯛꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥ ꯏꯁꯥ? ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯥꯡꯗ ꯀꯣꯏꯊꯣꯛꯂꯨꯁꯤ꯫ ꯑꯩꯕꯨ ꯑꯆꯤꯛꯄ ꯐꯖꯕ ꯃꯐꯝꯗ ꯑꯃꯨꯛꯇ ꯄꯨꯔꯣ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔ, ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯂꯣ, ꯍꯧꯖꯤꯛꯃꯛ ꯈꯣꯡꯁꯥꯜꯂꯁꯤ." ꯔꯥꯖꯀꯨꯃꯥꯔ ꯄꯥꯏꯈꯣꯝꯕꯁꯨ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯒ
ꯂꯩꯔꯤꯕ ꯁꯒꯣꯜ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯇꯣꯡꯗꯕꯤꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯆꯠꯅꯕ ꯇꯧꯁꯤ ꯏꯅꯥ ꯏꯁꯥ, ꯑꯩꯗꯤ ꯂꯝꯕꯤ ꯈꯪꯗꯦ, ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯁꯤꯛꯄ ꯈꯨꯡꯒꯪꯗ ꯑꯩꯕꯨꯁꯨ ꯀꯣꯏꯕ ꯄꯨꯕꯤꯔꯣ꯫ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯏꯈꯣꯝꯕꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯗꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯗꯒꯤ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯥꯛꯏꯕ ꯃꯐꯝꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯁꯤꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯨ ꯄꯥꯏꯈꯣꯝꯕꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯅꯨꯔꯥ ꯈꯔ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯂꯨꯕꯗ ꯃꯌꯥꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯐꯝꯂꯤꯕ ꯆꯅꯨꯔꯥ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯆꯅꯨꯔꯥ ꯑꯗꯨꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯨ ꯎꯔꯒ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯌꯥꯊꯪ ꯑꯃ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯏꯅꯥ ꯏꯁꯥ, ꯅꯈꯣꯏ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯈꯣ, ꯑꯩ ꯆꯅꯨꯔꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯅꯥꯏꯇꯣꯝ ꯐꯝꯂꯤꯕꯤ ꯅꯨꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯖꯥ, ꯅꯪꯒꯤ ꯈꯨꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯌꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯝꯂꯤꯕꯅꯣ ꯌꯥꯆꯪꯂꯛꯄ ꯑꯁꯤꯗ? ꯂꯩꯔꯝꯂꯤꯕ ꯅꯨꯖꯥꯗꯨꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ミꯁꯛꯇꯨ ꯎꯕꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯧꯖꯩꯗꯣ꯫ ꯃꯐꯝ ꯑꯁꯤꯗ ꯏꯇꯥꯔꯣꯏꯁꯤꯡꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯖꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯕꯗ ꯉꯥꯎꯔꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯄ꯭ꯔꯥ? ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯅꯤꯡꯉꯤ, ꯌꯥꯕꯤꯒꯗ꯭ꯔꯥ? ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯔꯤ ꯌꯥꯋꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯀꯔꯤꯃꯠꯇ ꯑꯔꯣꯠꯄ ꯊꯝꯗꯅ ꯃꯥꯅ ꯄꯥꯝꯕꯗꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯖꯥ, ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯒꯦ ꯍꯥꯏꯕꯕꯨ ꯌꯥꯕꯤꯒꯗ꯭ꯔꯥ? ꯅꯪꯕꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯁꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯔꯣꯏ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯊꯤꯖꯕꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ? ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯃꯨꯛꯇꯪ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛꯇꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯂꯣꯏ꯫ ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯨ, ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯏꯅꯤꯡꯊꯧ, ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯅ ꯇꯨꯡꯑꯣꯏꯅꯅ ꯊꯝꯈ꯭ꯔꯒ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕꯤ, ꯃꯤꯅ ꯇꯨꯀꯠꯆꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯒ ꯏꯅꯤꯡꯊꯧꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯕꯗ ꯑꯩ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯖꯔꯛꯑꯝꯃꯤ꯫ ꯅꯪꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯁꯣꯏꯅꯥꯏꯕꯤꯅꯤ ꯍꯥꯏꯕ? ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯈꯨꯗꯝ ꯑꯩꯉꯣꯟꯗ ꯎꯍꯜꯂꯨ ꯂꯩꯁꯤ꯫ ꯑꯩꯅ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯁꯣꯏꯗꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯗꯨ ꯆꯠꯄꯗ ꯁꯦꯛꯇꯨꯅ ꯆꯤꯡꯕꯗꯧꯅ ꯆꯠꯂꯤꯕꯗꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯅꯣꯛꯇꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤ, ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧ ꯑꯗꯨꯗ ꯑꯩꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯁꯅꯥ ꯐꯝꯕꯥꯜꯗ ꯁꯣꯏꯗꯅ ꯐꯝꯍꯟꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ, ꯉꯁꯤꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯏꯔꯕꯤ ꯄꯂꯦꯝ ꯏꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯖꯔꯛꯀꯦ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯂꯦꯞꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯕꯤꯔꯣ, ꯑꯩꯁꯨ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯍꯟꯖꯈ꯭ꯔꯒꯦ ꯏꯅꯤꯡꯊꯧ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕꯗ ꯃꯅꯥꯏ ꯑꯃ ꯆꯪꯉꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ, ꯅꯨꯃꯤꯠꯁꯨ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ, ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯋꯥꯏꯔꯁꯤ꯫ ꯏꯅꯥ ꯏꯆꯥ,
ꯃꯐꯝꯁꯤ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯣꯏꯗꯥꯕꯤ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦꯗꯣ ꯍꯌꯦꯡꯁꯨ ꯄꯨꯡꯖꯥ ꯑꯁꯤꯃꯛꯇꯗ ꯃꯐꯝꯁꯤꯗ ꯁꯅꯥꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯑꯣ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯄꯣꯛꯆꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅ ꯂꯩꯃꯔꯦꯝꯕꯤ ꯃꯃꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯄꯂꯦꯝ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯩꯒꯗꯕꯤ ꯅꯨꯖꯥ ꯑꯃ ꯊꯦꯡꯅꯖꯔꯦ ꯃꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯩꯁꯤꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯄꯂꯦꯝ ꯑꯅꯤꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯁꯦ ꯄꯥꯏꯈꯣꯝꯕꯒꯤ ꯑꯣꯏꯅꯖꯐꯝ ꯀꯦꯖꯐꯝ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯇꯥꯅꯐꯝꯅꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤꯕꯨꯗꯤ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥ ꯑꯅꯤꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯕꯅꯤ ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯃꯥ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯇꯧꯗꯨꯅ ꯄꯥꯏꯈꯣꯝꯕꯅꯁꯨ ꯃꯃꯥ ꯑꯅꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯆꯥꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝꯕꯥꯟ ꯐꯝꯂꯦ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯕ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯒꯅꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯂꯩꯃꯔꯦꯝꯕꯤ ꯊꯤꯕꯗ ꯀꯅꯥꯅ ꯊꯤꯡꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦꯗꯣ ꯑꯗꯨꯕꯨꯅꯦ ꯔꯥꯖꯀꯨꯃꯥꯔ ꯅꯪꯒꯤ ꯄꯟꯊꯧꯒꯨꯝ ꯇꯥꯂꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯊꯤꯗꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯍꯟꯒꯅꯨꯀꯣ ꯅꯃꯥ ꯑꯅꯤꯅ ꯉꯁꯤ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗꯅ ꯂꯩꯔꯤꯕꯁꯦ ꯏꯆꯥꯒꯤ ꯍꯥꯛꯇꯛꯇꯗꯤ ꯃꯁꯤ ꯂꯩꯍꯟꯒꯅꯨꯀꯣ ꯔꯥꯖꯀꯨꯃꯥꯔ ꯃꯃꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯅꯆꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯖꯔꯛꯂꯒꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯟꯗꯨꯅ ꯐꯝꯕꯥꯜ ꯊꯛꯁꯤꯗ ꯐꯝꯍꯟꯒꯅꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯨ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯄꯂꯦꯝ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯃꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯂꯦꯝ ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯂꯩꯃꯔꯦꯟ ꯑꯣꯏꯅ ꯄꯨꯔꯒꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯆꯥ ꯑꯩꯍꯥꯛꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯈꯣ ꯍꯥꯏꯕꯅꯣ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯒꯦ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯏꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯒꯨꯝ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯌꯦꯡ ꯇꯧꯔꯛꯂꯕꯗꯤ ꯏꯆꯥꯗꯤ ꯑꯋꯥ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗꯣ ꯏꯃꯥ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯈꯔꯗꯤ ꯈꯦꯠꯅꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯐꯤꯕꯝꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯈꯤ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯒꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯁꯅꯥꯔꯩꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯝꯃꯤ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯍꯥꯏꯔꯨꯒꯗꯒꯦ ꯏꯆꯥꯅ ꯁꯅꯥ ꯐꯝꯕꯥꯜ ꯐꯪꯖꯕꯗꯤ ꯁꯔꯒꯕꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯖꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯂꯩꯃꯔꯦꯟ ꯐꯝꯕꯥꯜ ꯀꯥꯔꯒꯦ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯏꯈꯣꯝꯕ ꯃꯅꯥꯏꯁꯤꯡꯗ ꯗꯣꯂꯥꯏ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯝꯖꯤꯜꯍꯟꯗꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯛꯑꯝꯃꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯅꯥꯏ ꯆꯪꯉꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯗ ꯄꯥꯎ ꯄꯤꯔꯔꯦ ꯏꯅꯤꯡꯊꯧ ꯂꯦꯡꯊꯣꯛꯄꯤꯕ ꯌꯥꯔꯒꯅꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯂꯥꯡꯕ ꯂꯣꯏꯖꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯐꯝꯕꯥꯜꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯗꯣꯂꯥꯏ ꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦꯗꯣ ꯉꯔꯥꯡ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ ꯂꯩꯁꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯁꯣꯛꯄꯁꯤ ꯅꯊꯟꯇ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯅꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯔꯛꯄ ꯎꯗꯦꯅ ꯏꯅꯤꯡꯊꯧꯕꯨ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯕꯨ ꯉꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯏꯈꯣꯝꯕ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯄꯣꯛꯆꯔꯝꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯄꯂꯦꯝ ꯄꯟꯊꯧꯗ
ꯅꯪꯕꯨ ꯁꯛꯇꯥꯈꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯗꯣꯂꯥꯏ ꯊꯛꯇ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯑꯝꯃꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯂꯦ ꯌꯥꯔꯕꯗꯤ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯇꯨꯅ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯅꯤꯡꯊꯧ ꯄꯥꯔꯤ ꯍꯟꯕ ꯃꯆꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯍꯪꯉꯛꯑꯝꯃꯤ ꯀꯗꯥꯏ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯒꯗꯧꯔꯤꯕꯤ ꯑꯗꯨ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯅ ꯗꯣꯂꯥꯏ ꯊꯛꯇ ꯐꯝꯂꯤꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯗꯣꯂꯥꯏ ꯊꯛꯇꯒꯤ ꯀꯨꯝꯊꯍꯜꯂꯛꯇꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯗꯁꯨ ꯈꯨꯔꯨꯝꯍꯜꯂꯝꯃꯤ ꯗꯣꯂꯥꯏ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯑꯕ ꯑꯗꯨꯗꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧꯗꯨ ꯎꯔꯔꯤꯗꯣ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯆꯥ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯩꯔꯛꯑꯝꯃꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯀꯔꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯈꯟꯕꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯔꯛꯂꯤꯕꯅꯣ ꯃꯥꯕꯨ ꯀꯔꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯐꯝꯕꯥꯜ ꯐꯝꯍꯟꯒꯅꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯑꯝꯃꯤ ꯄꯟꯊꯧ ꯅꯆꯥꯅ ꯄꯥꯝꯖꯕ ꯂꯩꯃꯔꯦꯟ ꯈꯟꯖꯕꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧꯁꯤꯗ ꯃꯥꯕꯨ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯒꯅꯨ ꯃꯍꯥꯛꯄꯨ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯔꯦꯗꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯃꯔꯦꯟ ꯃꯤꯡꯊꯣꯜ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯁꯥ ꯑꯣꯔꯝ ꯀꯥꯕ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯖꯗꯦꯗ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇꯅ ꯈꯣꯌꯨꯝ ꯂꯥꯏ ꯃꯥꯅ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯊꯤꯡꯂꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯆꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯦꯗꯣ ꯃꯄꯥ ꯅꯤꯡꯊꯧꯒ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯗꯨ ꯈꯦꯠꯅꯔꯝꯕꯗꯨꯅ ꯍꯔꯥꯎꯖꯕꯅꯤ ꯃꯆꯥ ꯅꯤꯡꯊꯧꯅ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯂꯦꯝ ꯑꯣꯏꯕꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯈꯣ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯗꯕꯤ ꯃꯍꯥꯛꯄꯨ ꯏꯃꯥ ꯍꯣꯏꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯠꯇ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯤꯅ ꯃꯆꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥ ꯃꯥꯒꯤ ꯋꯥꯕꯨ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯄꯟꯊꯧ ꯅꯆꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯕꯤꯒꯅꯨ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯋꯥꯍꯩ ꯀꯔꯟ ꯆꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯏꯈꯣꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯑꯆꯥ ꯑꯣꯔꯝ ꯀꯥꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯃꯀꯣꯛꯇ ꯍꯥꯟꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯇꯥꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯨꯔꯛꯄꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯊꯕꯥꯇꯣꯟꯒ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯈꯪꯉꯤ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯁꯦ ꯌꯥꯝꯅ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯑꯃꯨꯛꯁꯨ ꯎꯔꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯁꯨ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯁꯤꯅ ꯄꯥꯏꯈꯣꯝꯕꯒꯤ ꯊꯃꯣꯏꯕꯨꯁꯨ ꯖꯣꯏ ꯇꯧꯈꯤꯕꯅꯤ ꯑꯁꯤꯃꯛꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯋꯥ ꯑꯔꯨꯕ ꯇꯥꯟꯅꯗꯕꯤꯗ ꯃꯃꯥ ꯑꯅꯤ ꯑꯁꯤꯗ ꯇꯥꯟꯅꯔꯤꯕꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯆꯧꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯅꯤ ꯈꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯤꯔꯛ ꯅꯔꯛ ꯁꯤꯡꯅꯕ ꯊꯥꯡ パイドの ꯊꯥꯡꯒꯤ ꯄꯧꯔꯣꯟ ꯇꯝꯕꯤꯔꯝꯃꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯛꯇ ꯃꯆꯨꯗ ꯃꯔꯤꯡꯖꯦꯜꯗ ꯈꯥꯕꯅꯤ ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ
ꯃꯥꯁꯨ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯂꯤꯕꯗꯨ ꯂꯣꯏꯅ ꯍꯩꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ, ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯊꯥ 5ꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯇꯥꯛꯄꯗꯒꯤ ꯂꯥꯂꯣꯡ ꯐꯅꯌꯥꯝꯗꯤ ꯈꯪꯂꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯔꯕ꯭ꯔꯥ ꯏꯅꯥ ꯏꯆꯥ? ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯧꯕꯨ ꯊꯕꯛ ꯑꯃ ꯊꯥꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏꯅ ꯈꯣꯡꯁꯦꯛꯄꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯂꯪꯊꯣꯛꯆꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯩꯅ ꯄꯤꯒꯅꯤ꯫ ꯈꯣꯡꯁꯦꯛꯄꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯩꯃꯔꯦꯝꯕꯤ ꯀꯔꯝꯅ ꯑꯣꯏꯍꯟꯒꯅꯤ? ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯇꯥꯛꯄꯤꯔꯤꯕ ꯁꯅꯥ ꯌꯥꯊꯪ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯈꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯛꯇ ꯇꯧꯅꯩ꯫ ꯑꯩꯒꯤ ꯋꯥꯅ ꯂꯨꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯅ ꯂꯨꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯨꯗꯪ ꯇꯧ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯂꯛꯀꯗꯕ ꯅꯈꯣꯏꯅ ꯋꯥꯔꯨꯒꯅꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯣ ꯀꯣꯅꯨꯡꯒꯤ ꯃꯤ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯛꯑꯝꯃꯤ꯫ ꯃꯃꯥ ꯑꯅꯤꯅ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯇꯥꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯃꯆꯥ ꯅꯤꯡꯊꯧꯒꯤ ꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯧ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯍꯥꯠꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ꯫ ꯅꯪꯕꯨꯁꯨ ꯅꯄꯥ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯃ ꯊꯥꯒꯗꯧꯔꯤ꯫ ꯌꯥꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯅꯄꯥꯅ ꯊꯕꯛ ꯍꯥꯏꯔꯛꯂꯕꯁꯨ ꯀꯔꯥꯏꯗꯅꯣ ꯑꯃ ꯂꯩꯊꯣꯛꯇꯨꯅ ꯂꯩꯌꯨ꯫ ꯅꯪꯒꯤ ꯂꯩꯃꯔꯦꯝꯕꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯃꯥ ꯑꯅꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯍꯌꯦꯡꯗꯤ ꯁꯥꯐꯣꯡꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯂꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨꯁꯨ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯎꯠꯂꯒꯦ꯫ ꯋꯥꯈꯜ ꯋꯥꯕꯤꯔꯅꯨ ꯏꯃꯥ, ꯅꯆꯥ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯅꯆꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕꯅꯣ ꯄꯟꯊꯧ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯈꯔ ꯌꯦꯡꯂꯨꯆꯣ꯫ ꯅꯪ ꯅꯊꯟꯇ ꯆꯠꯀꯅꯨ, ꯅꯪꯒꯤ ꯅꯅꯥꯏꯁꯤꯡꯁꯨ ꯄꯨꯈꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯥꯒꯤ ꯂꯥꯂꯣꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯈꯪꯕꯅ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯐꯒꯅꯤ ꯄꯟꯊꯧ, ꯅꯆꯥ ꯁꯣꯏꯗꯅ ꯆꯠꯆꯔꯨꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯄꯨꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯆꯠꯈ꯭ꯔꯦ ꯈꯪꯕꯒ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕꯅ ꯃꯅꯥꯏꯁꯤꯡꯗ ꯊꯕꯛ ꯍꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨꯁꯨ ꯂꯩꯁꯤꯍꯦꯟꯕꯤ ꯄꯨꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧꯗ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ? ꯅꯆꯥ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯍꯤꯡꯅ ꯊꯝꯂꯣꯏ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨꯒꯤ ꯋꯥ ꯇꯥꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯍꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯒ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯃꯤꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯍꯥꯏꯔꯛꯏꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯨꯠꯂꯩ ꯊꯨꯅ ꯊꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯂꯥꯂꯣꯡ ꯁꯦꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯃꯅꯥꯏ 4ꯃꯨꯛꯇꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯂꯩꯃꯔꯦꯟꯅ ꯇꯧꯔꯛꯏꯕꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡꯗꯨꯒ ꯂꯩꯁꯤꯍꯦꯟꯕꯤꯒ ꯃꯨꯛꯅꯔꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯅ ꯂꯥꯛꯆꯔꯛꯇꯨꯅ ꯃꯅꯥꯏ 3 ꯑꯃꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯂꯦꯟꯗꯨꯅ ꯃꯈꯧꯔꯤꯗ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫
Manai amakakta ngairaba matamda paikhomba lotlambadagi tholaktuna lauduna hairami. Ngai kho lei marembi aigi wa ta kho yare ipagi manai amadudi thabikho he ipagi manai chalo ipada aigi taloi gi thona lingjen tamluso madu tamnabagidamag nangi na thwaidi thabiraban Ningthau paikhombasu mafamduda leirambaduda manaidusu pakhatna khu khudak kunduna khoiramduna haijarakli. Iningthau nanai bamungta ngakpiu ipa ningthau gi yathangna mafam asida lakjabani ai iningthau da soidina tamjaruke Manaidusu thuna konungda laktuna ningthau pari hanbada wafam khudingmak tamlare. Paudu tabada ningthau pari hanba ngakpana kham thengkhirami. Konung asigi kallaba manai singbu karamna khongsek pi aduna maithiba piba ngamliba khanbada. Manaiduda yengduna ningthau pari hanbana tapna hairami. Oh aduna nidana aigi pari Rajkumar na mabu konung asigi lei marembi hapade kari su lei trabi khongsek pi no pi aduna aigi inai singuloi shinkre haiba Tanjadudani Masai bungo Rajkumar paikhombana magi leimarembi leksi henbibu puduna mapa ningthaugi manakta changlakpado tapna mapa ningthaubu khurumjaduna haijaraklami Panthau karigidamak nachagi thamoina khoidajana pujarliba aigi leimarembibu khatke thaurangbana achawaram pamba panthaugi wakhal ngasi su pongma ngamdri natra adumna tawgadaba leirabade nachai su konung asida khongda jaraklaroi ngasi korongnong aigi leimarembibu puduna chachakhrage Panthau palemna pamliba arang arak achawaram kaba matawduna punsi chupa nungaina leiba oibiu Panthau palemna pamjaba arang arak achawaram kaba matawduda punsi chupa nungaina leiba oibiu Panthau Machagi wa tarabada mapa ningthauna machabu khamduna tapna haijarami. Ipagi pare nang mafam kaida su chatkhiba yaroi ipa ngasidi wakhal tare isane ipa bu mikap thogal achawaram kabana paning thawai phatraba wakhal ase ngasidi isana pumnamak manghankhre napai bu amukta ngakpiduna isana laibaga sigining thawaina panduna laibaga sibu nangna awonba wata padaba laibag ama othallo Mapa ningthaugi wa tabada Rajkumar paikhomba harauna mapada khurumjarami. Sigi matung mapa ningthaugi leimarembi ahumsu nungsi chanana leiminakhi. Mama mapagi nungsinaba uraga Rajkumar paikhomba amadi leimarembi leksi henbisu yamna haraujarami. Matamdi sum haukhibana leksi henbisu tha lepkhirami. Rajkumar paikhombadi aduki matik haraujaba apenba haibada oikhirami. Adubu mathangi numita mapa ningthau amadi mama leimarembi thabaton animak migi phattanaba tawrubana maram oiduna mapa ningthausu makhongdu chatpa ngamdana jingduna phamungdagi hendoktana leikhirami. Mama thabatonsu masagi ana layong khangdana naduna leikhirami. Adubu leimarembi anina mapuroiba amadi manawgi seba phajana tawbikhirami. Leksi henbisu maku ningthauga manem leimarembi gana naduna leikhibada yamna nungaijaramde. Masu ayuk nungthin nungdang khaktana seba tawduna adumak leikhirami. Rajkumar paikhombadi magi mama ani amadi magi taloigi pukchel chawba ngakpiba heiba matawduda yamna apenba haibadu oijakhi. Matam kuina naramduna mapa ningthau amadi mama thabaton punsigi aroiba haibadu oikhirami. Rajkumar paikhomba mama amadi mapa ningthau leitrabada nungaitabadi phaujakhi adubu isorna tambiba khudolni khanna paikhombana ningthaugi phambal phamduna leibak adugi chahonga hongnaba leibak mara tapna panaba kanna honajaduna leiba asida nungaina pankhirami. Leksi henbigi apopi mamasu konung asida puraktuna thambikhi. Migi phattaba tawruba asaw aram kaba awa ana taraba singbu yengsinbidaba ningthaugi mama mapadudi adumak nungaiba kumhai ado yawba phangdana leikhiramde. Tha kharagi matung ningthau paikhomba amadi leimarembi leksi henbigi masanupa ama phangjakhi mamingna Pibarel haina ningthau paikhombana thonbikhirami. Asumna makhoi punna konung asida nungaina pankhirami.